ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯁꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯅꯣꯡꯁꯨꯝꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯗꯤ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯅ ꯉꯔꯥꯡ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯂꯣꯟꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕꯤ ꯈꯨꯔꯥꯏꯖꯝ ꯅꯤꯔꯨꯄꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯦꯁꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯥꯃꯦꯟꯂꯣꯛꯇ ꯇꯥꯏꯅꯕ ꯎꯌꯨꯡꯄꯣꯛ ꯅꯣꯡꯁꯨꯝꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯁꯨꯝꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯁꯦꯁꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯇꯦꯡꯕꯥꯡ ꯄꯤꯕꯁꯤ ꯉꯁꯤꯒꯤ ꯑꯁꯤ ꯊꯥꯔꯒ ꯑꯍꯨꯝꯂꯛ ꯁꯨꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯎꯌꯨꯡꯄꯣꯛ ꯅꯣꯡꯁꯨꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯟꯖꯦꯡꯕꯝ ꯑꯕꯨꯡꯅ ꯍꯥꯏꯈꯤꯕꯗ ꯎꯌꯨꯡꯄꯣꯛ ꯅꯣꯡꯁꯨꯝꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UN-ALFꯒꯤ ꯕꯦꯁ ꯀꯦꯝꯞ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ARꯒꯤ ꯋꯥꯔꯅꯤꯡ ꯑꯁꯤ ꯎꯌꯨꯡꯄꯣꯛ ꯅꯣꯡꯁꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯄꯨꯈꯥꯎ, ꯇꯦꯔꯥꯄꯨꯔ, ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ ꯑꯃꯗꯤ ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤꯅꯆꯤꯡꯕ ꯈꯨꯟꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ, ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯕꯦꯁ ꯀꯦꯝꯞ ꯍꯣꯡꯗꯣꯛꯍꯜꯂꯣꯏ ꯍꯥꯏꯈꯤ꯫ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯕꯦꯁ ꯀꯦꯝꯞ ꯁꯥꯕꯗꯤ ARꯅ ꯑꯌꯥꯕ ꯄꯤꯔꯒ ꯃꯩꯇꯩꯒꯤ ꯂꯝꯗ ꯈꯨꯟ ꯉꯥꯛꯅꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UN-ALFꯒꯤ ꯀꯥꯗꯔꯁꯤꯡꯅ ꯕꯦꯁ ꯀꯦꯝꯞ ꯁꯥꯕꯗ ARꯅ ꯀꯔꯤꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ARꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯕꯨꯅ ꯁꯧꯒꯠꯀꯦ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯕꯨꯅ ꯅꯝꯊꯒꯦ ꯍꯥꯏꯕ ꯃꯥꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ AR ꯂꯩꯕꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯇꯦ, UN-ALFꯒꯤ MPAꯒꯤ ꯕꯦꯁ ꯀꯦꯝꯞ ꯁꯥꯕꯗ ARꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ, ꯕꯦꯁ ꯀꯦꯝꯞ ꯍꯣꯡꯗꯣꯛꯍꯟꯕ ꯌꯥꯔꯣꯏ, ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯅꯣꯡꯁꯨꯝꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯁ ꯀꯦꯝꯞ ꯍꯣꯡꯍꯜꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯕꯨꯡꯅ ꯊꯝꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯦꯁꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯅꯣꯡꯁꯨꯝ ꯈꯨꯟ ꯈꯛ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯎꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ꯫ ꯁꯦꯁꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯊꯧꯅꯥ ꯄꯤꯕꯤꯕ ꯑꯁꯤꯅ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤꯁꯨ ꯊꯧꯅꯥ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯒꯤ 3ꯗꯒꯤꯅ ꯉꯁꯤꯐꯥꯎꯗ ꯆꯠꯊꯔꯛꯏꯕ ꯊꯥ 9-10 ꯆꯠꯊꯖꯔꯛꯂꯕ ꯑꯁꯤꯗ ꯁꯦꯁꯟ ꯐꯣꯔꯝꯅ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯦ 3ꯗꯒꯤ ꯑꯩꯈꯣꯏꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯀꯥꯟꯗꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯗ ꯗꯣꯅꯦꯁꯟ ꯂꯥꯛꯏꯁꯦ 3-4ꯔꯛꯇꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯆꯣꯏꯅ ꯇꯥꯈ꯭ꯔꯕ ꯑꯗꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯖꯔꯕ ꯈꯨꯡꯒꯪ ꯄꯤꯛꯑꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯦꯁꯟ ꯐꯣꯔꯝꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯅ ꯇꯦꯡꯕꯥꯡꯕꯤꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤ, ꯑꯩꯈꯣꯏ ꯄꯨꯟꯖꯟꯅꯗꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏꯕꯨꯛ ꯊꯥꯒꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯈꯨꯟ ꯉꯥꯛꯏꯕꯁꯤꯡꯅ ꯊꯧꯅꯥ ꯐꯔꯤꯕꯁꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯑꯀꯥꯟꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯅ ꯉꯁꯤ ꯅꯣꯡꯁꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯈꯨꯠꯇꯒꯤ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯗꯅ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯆꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗꯒꯤ ꯑꯗꯩꯗꯤ ꯁꯣꯍꯣꯔ ꯃꯅꯨꯡꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯤꯕꯤꯕꯗꯨꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯃꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯂꯣꯟꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯔꯤꯕꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯌꯨꯔꯦꯝꯕ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯨꯔꯥꯏꯖꯝ ꯅꯤꯔꯨꯄꯃꯥ ꯑꯄꯣꯛꯄ ꯈꯨꯔꯥꯏꯖꯝ ꯄ꯭ꯔꯦꯝ ꯖꯤꯝꯒꯤ ꯃꯐꯝꯗ ꯋꯥꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯣꯝꯕ ꯃꯩꯇꯩꯅ ꯂꯨꯆꯤꯡꯗꯨꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ, ꯃꯥꯔꯀꯔ, ꯂꯦꯡꯌꯥꯟ ꯐꯤ, ꯑꯉꯝꯕ ꯁꯦꯜ ꯑꯃꯗꯤ ꯁꯈꯪ ꯆꯦ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯋꯥꯃꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯗꯦꯕꯦꯁ꯭ꯋꯔ ꯃꯩꯇꯩꯅ ꯆꯔꯣꯜ ꯑꯃꯗ ꯍꯥꯏ ꯅꯤꯔꯨꯄꯃꯥ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥꯂꯣꯟꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯈꯤꯕ, ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯑꯃꯗꯤ ꯑꯄꯣꯛꯄꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯁꯨꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯂꯤꯕ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯄꯣꯛꯂꯕꯁꯨ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯁꯦꯜ ꯑꯃꯠꯇ ꯂꯧꯗꯅ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯍꯟꯅꯕ ꯑꯃꯗꯤ ꯃꯃꯥꯂꯣꯟꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯕ꯭ꯂꯦꯛꯕꯣꯔꯗ, ꯆꯣꯛ ꯑꯃ ꯐꯥꯎꯕ ꯂꯩꯕꯗꯤ ꯉꯝꯖꯗ ꯆꯦ ꯑꯄꯥꯛꯄ ꯑꯃꯗ ꯀꯣꯂꯣꯝꯅ ꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅ ꯉꯁꯤꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯗꯨꯅ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 3rd ꯁꯦꯃꯤꯁꯇꯔ ꯇꯝꯅꯩ꯫ ꯃꯍꯥꯛ ARꯗꯁꯨ ꯃꯇꯝꯒꯤ ꯃꯃꯥꯂꯣꯟꯗ ꯋꯥꯔꯦꯡ ꯑꯃꯗꯤ ꯁꯩꯔꯦꯡ ꯀꯌꯥꯁꯨ ꯄꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 4ꯗꯒꯤꯅ 7 ꯐꯥꯎꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯖꯟ ꯁꯦꯜ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯆꯟꯕ ꯉꯝꯗꯅ ꯋꯥꯅ ꯁ꯭ꯀꯨꯜ ꯇꯝꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯇꯥꯛꯃꯜ ꯂꯧꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯂꯣꯟ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯔꯕ ꯀꯌꯥꯕꯨ ꯇꯥꯛꯃꯜ ꯂꯧꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯑꯁꯤꯗ ꯋꯥꯃꯥꯅ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟ ꯅꯨꯃꯤꯠꯇ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ ꯍꯥꯏꯅ ꯋꯥꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯣꯝꯕ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Pakistan amasung West Pakistan ki East Pakistan haina khaidu ga leini matam asina Bangladesh oirwa matamnu da Islam laini sasaba Islam kangu singsina masagi Urdu mamalot mai original aduna tagasu makane lejai ro mfam digi Bengali gi lamda lebanina Bangla lon ngajare ga lejaba mamalot oirwa ado modu thadu ga West Pakistan gi matam digi lengatuna makhagi lengatu makhada lebina mar orga akhoi namdana Islam laini setpana mar orga Urdu ngangadebani haidana namfu torpada matam digi akhoi East Pakistan West Pakistan gi yam kan sunablan masina Bangladesh oirwa ase masjid matam digi leiba Islam laini setpa Bengali Islam setpa sing aduna kari tawgebu akhoi imalon Bengali ase masjid hatop ngamjaro haidana akan ihuma lakhiba adu loina mi kaya sige pan fan ki khatana adu makaya sna malam miyam na khana ne ya ba kaya ne ne mutung da lising samapan mudraga mapan da ienona sigumon ese ko gi asiban misidagi malam da imalon kan bagi ba amma pampo je da duna mar orga thokibal landi lising maga samapan mudraga ma thodu orga su aduga pampo iba thormasi pampo ta lo thokibadi lising ga samapan mudraga pandani ngarang malem sinba tungna malem gi imalon gi numit haina thoram pangthok nariba asigi manung chena wangjing da su thoram asi mai pakna pangthokrai koridol sandoklup wangjing manipuri saita parishad thawal district masa amasung ningol khut manipur wangjing na puna silaga koridol sangdan wangjing da pangthokhiba thoram aduda larik fongba amasung maitei lon ki maramda khana naina bana mapung oiba saktam oike thoram aduda koridol sandoklup wangjing gi president tongbram babulal Manipuri Saita Parishad Thawal District Masagi President Warangthem Rajendra amasung Ningol Khut Manipur Wangjing ki President Khundongbam Gunamani Leimana thoram mapusing oina sarkyake Koridol Sandoklup Wangjing ki Secretary Laishram Samwana thoram aduki nunggi oiba warol thamnaba matungda thoram gi ningsing chefong amasu thoram mapusing na thaunabi matung ina fongke ngarangi thoram aduki saruk ama oina nahak pam biren iba mamal naidrba khudol hanaming thonba wari lisangi larik amasu fongki aduga ibosana yambem na larik adu masakta ke tongda maitelon ki maramda khana nainaba ki manung chana lol amasung khorirol haiba hiramda tongbram babulalna manipuri khorirol da maitelon na loriba thaudang haiba sida ne yumna wanglen thoibina Manipuri lol mutkhiba yabagi fibam oirakpa amasung masidagi ngakthoknaba pambai sing haiba sida associate professor 𝐶𝐤𝐰𝐬 sam aduga wari macha amasung dialectics haiba sidana borot sana shamna marik chumna wa ngangki society ki medical ki society ki koi wakalda tarpo ngami si bodu koi na kiela bungu adra marak koina ai koi tai ko mami je basi reflection je basi asia batai ko na thaiba nature na bunai je thaiba process में यहाँ पे मशी की मम्मी वो इन्हें रिफ्लेक्शन में लाएगा कोई बोल जैसे जो मशी नहीं होगी मम्मी जो मशी ताबों तो ये हाईवी वापस नहीं अदानी डायलिटिक्स में भी जो नहीं जो साइड तो जो लेवन तो ये साइड की वो तो अम्मी में जब ये प्रोसेस था नेचर से तो ये बात खुदा ये जो है बात जो वही प्रोसेस है मशी कोई बोल की वो तो अम्मी जो Ngarang Council of Higher Secondary Education Manipur ko sem na loba class 12 ke examination Jiribam district ki oina Jiribam Government Higher Secondary School amadi Borobekra Government Higher Secondary School da secretary ki akan baksin tharanga lonena exam pangthoke Jiribam Government Higher Secondary School ki center da puna mahiroi chani ke tara mathoina exam thagadabada mahiroi chani ke supna mapan na exam thake mahiroi ani amadi absent oike arts ta mahiroi chamaga supna mapan science ta Marifutara Nipan aduga commerce ta mahiroi ahum na exam thake Borobekra Government Higher Secondary School gi puna mahiroi humfuga mari thake masida kuntraga nipan na arts aduga kuntaruk na science stream oike Jiribam Higher Secondary School gi principal Joyda Begum na haikibada apun ba students tani ke tara mathoini students ani absent oike amadi student amadi school asta center taning dabana council de ki ayaba lorga kangpokpi da transfer tawkhre adubu ngasi ge exam ase yamna fajana pangthokdi haina phongtoke Class 12 की परीक्षा तो मुझे पुन्ना छात्रा सनी के ड्रामा थोई सिदा मिनी में एब्सेंट होई रे प्राइवेट केंद्रीय अनि मियावी अदुगा मरक सिदा सिगी मपान त को सेंटर सिदा तानिंग द बदगी अदुगा या बसी काउंसिल न पीबनी को काउंसिल न पीरेगा सेंटर होंदों गिन तो बदगी का पोपी द ताखिबा छात्रा म सुयावे मसाने अनि चचा ने सेंटर तावे
ꯄꯔꯤꯈꯥꯁꯤ ꯂꯥꯏꯔꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯗꯅ ꯌꯥꯝꯅ ꯁꯨꯝꯗꯤ ꯇꯧꯔꯤꯅ ꯈꯜꯂꯤ. ꯚꯥꯔꯠ ꯔꯪ ꯃꯍꯣꯠꯁꯕꯀꯤ 25ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯆꯟ ꯚꯥꯔꯠ ꯔꯪꯒꯤ ꯊꯧꯔꯝꯗ ꯀꯛꯆꯤꯡꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯌꯥꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ. ꯚꯥꯁꯨꯗꯦꯕ ꯀꯨꯇꯨꯝꯕꯀꯝ ꯍꯥꯏꯕ ꯊꯤꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗꯒꯤ 6 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠꯀꯤ ꯌꯥꯟꯁꯤꯟꯅꯕ ꯖꯒꯣꯏ ꯎꯠꯈꯤ. ꯈꯥ ꯃꯅꯤꯄꯨꯔ ꯍꯤꯟꯗꯨꯁꯇꯥꯅꯤ ꯁꯪꯒꯤꯠ ꯃꯍꯥꯕꯤꯗ꯭ꯌꯥꯂꯌ ꯀꯛꯆꯤꯡꯅꯁꯨ ꯉꯁꯤ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯏꯁꯩ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯀꯌꯥꯒꯤ ꯖꯨꯒꯜꯕꯟꯗꯤ ꯎꯠꯈꯤ. ꯁꯪꯒꯤꯠ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡꯒꯤ ꯀꯥꯡꯕꯨꯅꯁꯨ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯃꯥꯏꯕꯤ ꯖꯒꯣꯏ, ꯊꯥꯡ ꯖꯒꯣꯏ, ꯙꯟ ꯗꯣꯂꯣꯛ ꯆꯣꯂꯣꯝ, ꯅꯥꯇ ꯁꯪꯀ꯭ꯔꯤꯇꯟ, ꯄꯨꯡ ꯀꯔꯇꯜ ꯆꯣꯂꯣꯝꯅꯆꯤꯡꯕ ꯎꯠꯈꯤ ꯍꯥꯏꯔꯤ. ꯀꯥꯝꯖꯣꯡ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ DFO ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯅꯤꯡꯗꯦ, ꯑꯊꯨꯕꯗ ꯔꯤꯚꯣꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯌꯥꯔꯤꯄꯣꯛ ꯅ꯭ꯌꯨ ꯕꯔꯃꯥ ꯔꯣꯗ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯔꯤꯄꯣꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ. ꯑꯣꯜ ꯌꯥꯔꯤꯄꯣꯛ ꯅ꯭ꯌू ꯕꯔꯃꯥ ꯔꯣꯗ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯔꯤꯄꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯖꯍꯨꯔꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯌꯣꯜ ꯑꯃ ꯍꯥꯏ. DFOꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯗ꯭ꯔꯥꯏ ꯁꯤꯖꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯝꯕꯔ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯃꯗꯤ ꯇ꯭ꯔꯛ ꯆꯂꯥꯏꯔꯤꯕ ꯇ꯭ꯔꯛ ꯑꯣꯅꯔꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯦ. ꯑꯣꯔꯗꯔ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯦꯡꯊꯍꯜꯂꯦ. ꯃꯔꯝ ꯑꯁꯤꯅ DFOꯁꯤꯡꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯁꯤꯡꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯌꯣꯜ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ. ꯆꯌꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ. ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯇꯤꯝꯕꯔ ꯑꯦꯁꯣꯁꯤꯌꯦꯁꯟ TNTA ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅꯁꯨ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯆꯌꯣꯜ ꯑꯁꯤꯗ ꯄꯜꯂꯤ. ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ. ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛ ICA ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏ ꯀꯃꯤꯁꯟ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯒꯔꯇꯂꯥ ꯇꯥꯎꯟ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ. ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯃꯅꯤꯛ ꯁꯥꯍꯥ, ꯏꯗꯨꯀꯦꯁꯟ ICA ꯂꯣꯏꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗꯤꯔꯦꯛꯇꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏ ꯀꯃꯤꯁꯅꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ. ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯌꯨꯛꯇ ꯀꯣꯛꯕꯣꯔꯣꯛ, ꯆꯥꯛꯃꯥ, ꯃꯅꯤꯄꯨꯔꯤꯅꯆꯤꯡꯕ ꯂꯣꯜ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯌꯥꯏꯐ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯒꯔꯇꯂꯥ ꯇꯥꯎꯟ ꯀꯣꯏꯅ ꯆꯠꯈꯤ. ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ 15 ꯐꯥꯎꯕ ꯎꯠꯇꯔꯈꯟꯗꯒꯤ ꯗꯦꯍꯔꯥꯗꯨꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦल ꯖꯨ-ꯖꯤꯠꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ 2024ꯗ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯃꯅꯤꯄꯨꯔ ꯇꯤꯝ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ. ꯇꯤꯝ ꯑꯁꯤꯒꯤ ꯀꯣꯆ ꯀꯣꯔꯤꯃꯌꯨꯝ ꯐꯦꯔꯣꯖ ꯈꯥꯟ, ꯃꯦꯅꯦꯖꯔ MD ꯑꯕꯥꯁꯅ ꯁ꯭ꯇꯦꯠ ꯗꯦꯂꯤꯒꯦꯠ ꯑꯃꯁꯨꯡ ꯀꯣꯔꯤꯃꯌꯨꯝ ꯅꯤꯡꯊꯦꯝꯅ ꯂꯨꯆꯤꯡꯂꯦ. ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯠ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ. Welcome you all to United School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loina da hinglibasing thamagi manungda control toba ngamle. Urea creatinine wangbasu thamagi manungda hantaba ngamle. Khong hamba nungaitebasu numit manganigi manungda fahanba ngamle. Bile saibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagathanba ngamle. Pumnamak natural oiba hida makhalna laying jabani. Hakchangda sokadaba side effect amata laite. Makata ni hidak chabagi mathosu tararoi. Hena kupa parolgidamak ngasimak langsin birau Diabetes Hospital Soibam Leikai Ayangpali Road opposite Karkinos Jennings Hospital Porompat, Imphal East near Punjab National Bank. Introducing a newbie challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyle, sense of oneness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills.
Limited seats, so grab the opportunity. We also provide specialized classes on main topics like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Fauna Bazaar, Impal. For more information, kindly do call us at 762-896-0947. Mega Minds Coaching Institute for competitive exams. Endorsed and guided by successful IAS, MCS and bankers. 𝐍𝐄𝐰𝐬 Foundation course for SSC, Banking, UPSC and MPSC. Now at Thoba. Mega Minds, empowering the aspirants. Break matungna mayam bo amuna taram nong chere makataba pausung bijere. Ngarang dagi nupa mari nupi humpu na gangloi tare na sanaba knockout count team. 𝐶𝐤𝐰𝐬 Tournament 2024 Bangladesh Manipuri 𝐶𝐤𝐰𝐬 Federation Bangladesh na sinduna Bangladesh ke Moldobi Bajar ke Adampur Bajar ke Kamalganj ke Nayapatan Kangsangda team nipa na surgyaduna 𝐶𝐤𝐰𝐬 Tournament 2024 hodokre. Pangthokliba 𝐶𝐤𝐰𝐬 Tournament 2024 ge hodokpagi thoramda chief guest ona Bangladesh Manipuri 𝐶𝐤𝐰𝐬 Federation Bangladesh ki hanagi President ke Munindro Singh na tournament asi hodoke. Thoramasta Bangladesh Manipuri 𝐶𝐤𝐰𝐬 Federation Bangladesh ki hanagi General Secretary T.S. Hiron Singh su sargyake. Opening ceremony match ta Nayapoton Youth Club amandi Hamongkhul Mahadev Kangkhut A sanake. Hamongkhul Mahadev Kangkhut A na toss ngamduna maikai khanki eduga Nayapoton Youth Club na kang kapa hoke. Pung ahum sanaki ba kangi match asida Nayapoton Youth Club na Hamongkhul Mahadev Kangkhut pu panchal tara mga tarukta maithiba pike. Nayapoton Youth Club ki kangloi and Ashok Kumar na man of match saduna prize pangke. First play gi judge on T.H. Rupchan Singh aduga timekeeper on Radha Kishore Sharma na oike. Second play da Kunagaw Ujaw Lairembi Kangkhut amade Banuville Banubandi Kangkhut B anina sanake. Kunagaw Ujaw Lairembi Kangkhut na toss ngamduna maikai khanki eduga Banuville Banumati Kangkhut B na kang kapa hauke. Apiba pung ahumda Kunagaw Ujaw Lairembi Kangkhut na Banuville Banumati Kangkhut pu panchal tara nithoi ahumda maithiba pike. Kunagaw Ujaw Lairembi Kangkhut ki kangloi S. Ongbi Dipalina man of match taduna prize fangkre. Second play gi judge on N. Ashok Kumar Singh aduga timekeeper on Radha Kishore Sharma na oike. Mathangi match ti February 2 gi first match da Mangalpur Nitanda Kangkhut ka Anubil Banumati Kangkhut C ka sanagane. Second match da Anubil Banumati Kangkhut A ga Hamongkhul Mahadev Kangkhut B ga sanagane. Semi-final match na lakliba February 3 da sanagane hari aduga final match na lakliba February 5 gi ayupung 13 da sanagane hari. Loshilakpada mariba paus ng una pijari. Session Forum Peace Committee na nong shumgi kun nga ki volunteer sang da ahumlak suboy na tengbangi polam sing kutsin na kray. Amandi wama kang laypang na ngarang malim gi imalon numit ki thoram pang tokray imalon buchakwat hanaba kathok pagalon na tabak to ribi kuraizam ni rupama bukay kumna pa utkray. Huzgi oina di Norris window na sandok jari ba Manipuri pa matang solusyon jari pinjang tapri pamayam pum nama po amukan na kurum jari.